सिंगोगी मागी मफू थोक से जना हे तौदबा पाइब से कमाई पाइन गए तौदबा मासी खांगनबगीदमक्तसु अयाम्ब सिंगोई मरोयना पंजबनी अदुबो आइना मसना मतम यामना लौदुना ngang से हौरेन कम्पिटिशन लेबनिना yang pina nangje awan makha tawdi di first state level di competition sila tawna bo mai anjana ba matang ti masin kai punajari ba president na tenta kawarol khara tham khaba sigi matung sidi koi ngasi gi function lasi loisanjare aikoina Chief Guest की फम लांगा लेंसिन बिनबगी दमक हाइजरुबदा हराव हराव याबिरक्पा ngasiगी kai थंदजरिबा कक्सुंगना गोलमै बामोन कंपो जिला परिषद पु मितासिगी माइकैदगी इकाय खंगबो उत्सबग लोइनाना थागतचरी अदुगा स्पेशल गेस्ट की फम लांगा लेंसिन बिनबगी दमक हाइजरुबदा हराव हराव याबिरक्पा ओक्रम मंगलेन मैतै प्रेसिडेंट अपुन मणिपुर हेल लालुंगबुसु मितासिगी माइकैदगी थागत फोंदोकसरी प्रेसिडेंट की फम लांगा लेंसिन बिरिबा मितासिगी प्रेसिडेंट बुसु मितासिगी माइकैदगी अमुकहना थागत फोंदोकसरी ngasiगी ayuk सेशन असी मतंग स्वाइदा लोइसनजरगे मखा तारकपसिदी ngasiगी स्टेट लेवल सुंगोई मरोल चांगदमनबा अमसुंग यथांग मोइथांग थांहाइरोल चांगदमनबा सिदा यावगनी हाइदुना लाक्पिरिबा तोंगान तोंगानबा लमदगी लाक्पिरिबा आर्टिस्ट सिंगना प्रोग्राम असी पांथोकजरगनी मिनिट 15 मतम पिजरी मिनिट 15 फाउगी मतम असिदा कोई सेट करबा चागदबा लोइसनबिनबा निंसिंगजरी celebration así da mata nasi request na nasi diramba nasi dirambi kasuna bolnaina nasi aina national day program mas nagre Kuntra Manga Suba Foundation Day celebration first state level Sungoi Marol Rangdam Naba Amasung Yathang Waithang Thanghai Rol Rangdam Naba Asi Haunaba Tawjarage Ngasigi Rangdam Naba Sida just Oibinabagi Damak Ahan Bamuktada Zibon Istan Titi CABU Pam Lang the Lensing Binabagi Dama Mitasigi Maikadegi Kokachin Lunana Matanga L. Laxman Huye Lalon Tang Tat Cultural Association is Tat Purel Bushu Da is the Pambinabagi Dama Kokachari Binabagi Damak Kokatsari Ngasigi Sungoi Marol Sandam Nabasi
ꯍꯧꯗꯣꯛꯆꯅꯕ ꯇꯧꯖꯔꯒꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅ ꯅꯝꯅꯕ ꯑꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯈꯔ ꯂꯥꯎꯊꯣꯛꯄꯤꯅꯕ ꯃꯤꯇꯥꯁꯤꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯣꯖꯥ ꯔꯟꯕꯤꯔ ꯃꯉꯥꯡꯅ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯈꯔ ꯄꯤꯕꯤꯅꯕ ꯀꯧꯈꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯆꯤꯡꯒꯣꯏ ꯃꯔꯨꯞ ꯃꯁꯤ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯁꯔꯀꯥꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯗꯒꯤꯁꯨ ꯄꯤꯖꯔꯛꯏꯕ ꯁꯔꯀꯥꯔꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯒꯤ ꯗꯣꯂꯣꯅꯆꯤꯡꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯖꯔꯣꯏ ꯑꯗꯨꯒ ꯆꯤꯡꯒꯣꯏ ꯃꯔꯣꯟ ꯍꯥꯏꯕꯒꯤ ꯃꯇꯝ ꯃꯤꯅꯤꯠ 2ꯗꯒꯤ 3 ꯐꯥꯎꯕ ꯑꯣꯏꯖꯒꯅꯤ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯖꯔꯤꯕ ꯑꯉꯥꯡꯕꯅ ꯊꯥꯖꯤꯟꯖꯔꯤꯕ ꯌꯥꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯗꯅ ꯍꯥꯏꯕꯤꯅꯕ ꯃꯁꯤꯡꯇ ꯂꯩꯖꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯆꯤꯡꯒꯣꯏ ꯃꯔꯣꯟꯁꯤꯗ ꯍꯥꯏꯕꯤꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯏ ꯃꯔꯣꯟ ꯂꯥꯏꯔꯦꯟ ꯃꯈꯣꯏ ꯆꯤꯡꯒꯣꯏ ꯃꯔꯣꯟ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯅꯁꯨꯀꯣ ꯑꯩꯈꯣꯏ ꯈꯪꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯤꯃꯛꯁꯤꯗ ꯑꯃꯃꯇꯪ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯗꯒꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯆꯤꯡꯒꯣꯏ ꯃꯔꯣꯟ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯤꯒꯗꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯆꯤꯡꯒꯣꯏ ꯃꯔꯣꯟꯒ ꯃꯔꯤ ꯂꯩꯅꯗꯕ ꯊꯥꯡꯆꯦꯠꯇ ꯑꯗꯒꯤ ꯊꯥꯡꯆꯦꯠ ꯄꯥꯏꯔꯒ ꯊꯥꯡꯆꯦꯠ ꯍꯥꯏꯕ ꯂꯥꯇꯥꯡ ꯍꯥꯏꯕ ꯑꯗꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯏ ꯃꯔꯣꯟ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯡꯒꯣꯏ ꯃꯔꯣꯟꯅꯤ ꯍꯥꯏꯅ ꯀꯥꯎꯟ ꯇꯧꯕꯗꯨ ꯇꯧꯖꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯣꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯕꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯒꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯌꯦꯠꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯖꯨꯔꯤꯁꯤꯡ ꯐꯝꯕꯤꯔꯤꯕ ꯖꯨꯔꯤꯁꯤꯡꯒꯤ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯅꯤ ꯃꯁꯤꯡꯖꯔꯒ ꯍꯧꯅꯕꯒꯤ ꯃꯌꯥꯝꯗꯨꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯁꯤꯟꯇꯥꯛꯂꯣꯏꯁꯤꯡ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯊꯥꯖꯔꯤꯕ ꯑꯉꯧꯕꯅ ꯀꯨꯞꯄꯒ ꯊꯝꯖꯔꯤꯕ ꯅꯤꯡꯍꯟꯕꯤꯅꯕ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯅꯥꯏꯅ ꯇꯧꯊꯣꯛꯄ ꯍꯧꯖꯔꯒꯦ ꯁꯦꯟ ꯊꯥꯖꯔꯤ ꯑꯗꯨꯒ ꯈꯛꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗ ꯁꯤꯟꯇꯥꯛꯂꯣꯏꯁꯤꯡꯗꯗꯤ ꯀꯩꯅꯣ ꯁꯣꯔꯤ संजीत सिंह नावरेंथों लाइसम लेकाय कौशनजरी नावरेंथों लाइसम लेकाय
Minit ani sudah. Sapang malingan bamaytay awang marag ngangom lekay aduga ohum subadot pi kadaba ini nama hau right. Ini kami hau ya. Stop. Oh, bây giờ halo, ini nama hau ya.
Hello, minit ni home rồi. Hello, second input ang ay. Maring Iro. Ông bị vậy đấy. Minit lama home rồi.